hek hairaga manipurda athuba ayang matamda anauba lenga ama semani hek hanguragana athuba ayang matamda manipurda anauba lenga ama semnaba mifam ama phamani manipurda tha taruk amuka mu pyar sangda khare adugana khani leiraga amuk hairakani manipurda athuba ayang matamda anauba lenga ama semani manipurda athuba ayang matamda anauba lenga ama semani parja mayamgi mitta utchaiba thabak tawbiranu manipur se hojik 2026 February phawba PR gi ayaba pi khare parliament gi house ani maktagi aikoina thagachaki ba MLA minister mayam do matik chabane tharubani ado ngasidi phammunabada thauna phaba oiba ngakta oina oiram mare ado manipur da athuba ayang matamda anoba lengak purani athuba ayang matamda anoba lengak purani haina comment pibibado yamna nungaijade afam se si haijage Manipura President Rule Thatar Umakha Sangthanaba Parliament ki House animang ayaba pikre Manipura Salariba President Rule Mathang Sai English ngani kungatar ki February 10 fawba laikigani Manipura President Rule Makhatana August 10 digi Thataruk amaga Sangthanaba Parliament ki House animang ayaba pikre Isinaw miyam amukamuk pawma lakhatoriba pawsina Zomi Council gi Information and Publicity Department gi magi dagi thadoriba pawni haiba pawsina India lenga ka Kuki militant singi leader singa suda leba Kuki singa phamiba mifam do yabanga moi haina Zomi Council gi Information and Publicity Department gi magi dagi khanga laini karino moina yabanga moi hairiba se National Highway da hojik chathosin tobada athingba piriba se yasenaba puroknaba gi tamakta amadi chathosin toba yanaba gi tamakta Kuki militant singi leader singa suda leba Kuki gi leader singa India lenga ka sanabe wari do Zomi Council la yabanga moi hairiba niaba tanjasi da haijaning badi Manipur da hojik Rashtrapati Sasan ni Manipur lengak se pubang amdre Manipur gi MLA minister na pubang amdre haina Rashtrapati Sasan tawkhrabani ba adu oragadi president rule gi manung da Zomi singna National Highway sing chatpa yaroi Kuki singna National Highway sing chatpa yaroi haina kanna tawkhlei ba se asi crime natra ba karigino National Highway sing se blockade tawdori ba se National Highway sing se private property ra ba National Highway da hojik chathosin tawraga mayamna Nong magi sang deba yada polam kayama National Highway de puthok pusin tawraga chatori banaba asida hujik Rashtrapati Sasan leina Kuki singna chathosin tawbada athingba piriaba maitei chatpa yaroi haireba adu oiragadi asi violence natra asi crime natra ba president rule leiribani hujik Rashtrapati Sasan manungda Manipur gi MLA minister na Manipur se Sasan tawba ngamdre haina Rashtrapati Sasan changa iniaba president rule changa iniaba adu oiragadi president rule sigi manungda hojik rule kaiba thabak kaya ama Kuki singna tawrai amadi Zomi singna su saugatli adu oiragadi Zomi amadi Kuki gi mathakta Rashtrapati Sasan sigi manungda Rashtrapati Sasan thugaibagi makhoi gi mathakta kari action lokhapam thoke aba aikhoi gi Manipur gi MLA minister singdi karisu ngamdare karisu haitare karisu power paitare haina bo hojik Rashtrapati Sasan la abani aba adu oiragadi Rashtrapati Sasan sigi manungda Manipur da irang saugaleiba Kuki gi mathakta Zomi gi mathakta central government na ahak pa cherak pibiou afam se si haijage ado pause muk taminer si Zomi Council gi Information and Publicity Department gi mage degi thadoriba pause karino abse mapum phana tamina si Zomi na kari kumba Kuki singi support tawdaba taragadi Zomi ne so mutang phongna haidaro aba hojik separate administration gi demand taliba se Zomi singi asida karisu sa kaino jaude Zomi yaude asida Zomi na separate administration gi demand tawkhiba leite na amutang phongdok pirak praba aduna separate administration gi demand taliba Zomi oigre Kuki oira makhoi gi mathakta chapchaba action lokhot pe opam se si haijage adudi amuk pause tarasi Zomi na kari lalong sanariba Kuki na kari lalong sanariba Zomi Council gi Information and Publicity Department ngarang thadorakiba press statement amana hai Manipur gi National Highway sing chatoksin yahana bani haina India lengana sing gi akhanaba civil society organization CSO khara kauraga wari sane haiba pau phangle National Highway 2 Tipaimuk Road amasum National Highway 102 B Guite Road amasum Singhatagi Baihang Taba lambi hangdonaba wapam khanaba Zomi Council natragana seminary loop sing tanaram da vibesi asumba khongthang nati hairiba lambi singa si maru oina Zomi sing kundaba lambi singni hairiba lambi singa si hangdokna bani haiduna Zomi Council na sakhangdaba CSO kharana wari saba haibesi yaba ngamloi isino mem yamna maru iba pawma hana tamina si hojik news khodi makta yamna kana viral chaliba adugumba news ni hairiba pawsina hojik Zomi ga Kuki ga kari plan sanari bano khangde hojik Zomi ga Kuki ga
यानद्रे हाइना यामना कन्ना हुजिक संदोरी बसे मखोय मनुंगदा करी प्लान सानरी बनो खंगदे तसेमंगना मखोय से यानद्री बरा नत्रगना करी करम लालोंग सानरी बनो तंजा से दा जोमी सिंगना हुजिक करी हाइरे हाइबदा जोमी सिंगना लेबा मफम सिंगदा कुकी सिंगना ऑफिस साबा यारोय कुकी सिंगना प्रोग्राम तोबा यारोय कुकी सिंगना मीटिंग पांगथोपा यारोय करीगंबा कुकी सिंगना अदुदा प्रोग्राम अमा तोबा तारगसो ऑफिस साबा तारगसो प्रोग्राम तोबा तारगसो जोमी सिंगी अयाबा लोबा तागनी अयाबा लौद्रगदी अदुदा प्रोग्राम तोबा यारोय हाइना फोंदोरे तंजासिदा हाइजगदबदी अचुम ओइरम जाय आरानब ओइरम जाय अदुबो जोमी सु थाजदे कुकी सु थाजदे कुकी अमदी जोमीना मनुंगदा करी लालोंग सानरी बनो अखोय कनासु खंगदे तसेमंगना मखोयसिना यानादबो ओइबा तारगदी जोमीना मुता फोंदोरो मणिपुरदा सेपरेट एडमिनिस्ट्रेशन की डिमांड तालिबसिदा जोमीगी अयाबा यावदे जोमीना ngasi जबावदा सेपरेट एडमिनिस्ट्रेशन तानखिबा लेते मणिपुरदा सेपरेट एडमिनिस्ट्रेशन अमदी मणिपुर थुगाइबगी लालोंग सानरीबसिदा जोमीगी अयाबा यावदे हैना जोमीना अइबगा लोइनाना खुये पीरगा थादोरप तारगदी होय जोमीगा कुकीगसे यानादे हाइबा अखोय थाजबा खरदी यागनी अदुबो जोमी अमदी कुकीगा हुजिक यानाद्रे हाइरिबसे असी मयाम थाजबरा मनुंगदा करी लालोंग सानरी बिना अखोय करिसु खंगबा ngamde जोमी हाइबादी अमदी कुकी हाइबादी मखोयसे थाजबा यादबा फुरुबदी अदुना ngasi जबावदा मणिपुरदा इरांग सगोलैबा मिसम कयागे मथक्ता लांदाखिबा मियोय कयाबो तमथीना ओटलगा हातखिबा अदुदा कुकीना तौरीबा थबक खुदिमक्ता जोमीनासे फुल सपोर्ट तौखिबनी अदुना हौजिक जोमीगा कुकीगा यानाद्रे हाइना न्यूज खुदिमक्ता थादोइबसे जोमीगा कुकीगा मनुंगदा करी लालोंग सानरीबना अखोय खंगदे तसेंगमक्की यानादबा ओइरमबसु जाय अदुबो करीगुम्बा तसेंगमक्ना यानादबा ओइरमबा तारगदी जोमीना मणिपुरदा सेपरेट एडमिनिस्ट्रेशन की डिमांड तानखिबा लेतेबा वारेपसे अमुतंग फोंदोकपिरागदी नुंगाइजगनी हाइबा वफमसे सि थमजगे Zomi amasung Kuki ani ki marakta yanadaba hengalagli. Zomi singna kunaba mapamna Kuki Zo Council ki office sabi yaroi. Zomi Council na Kuki Zo haiba tamasi recognize tawdi maramasina Kuki Zo panba council ama oiriba Kuki Zo Council si Zomi singna kunaba maruina Susampur ki mapam singna office sabi na tragana function tawbi yaroi haiba akan mo opam thamakli. Isinaw ma'am yam maru aba pawa mahana taminasiko PR na maram oiraga Manipur kangkhong saiba taradi अदुगी टेक्चा खुदिमक मणिपुरदा लेरिबा मणिपुर की MLA मिनिस्टरना पुगदबनी हाइबे वाफम लाई तंजासिदा हाइजनिंगबदी मणिपुरदा लेरिबा MLA मिनिस्टर खराना फमुनबदगी प्रेसिडेंट रूल से लाखिबरा करिगी लाखिबनो आइबसे मणिपुर प्रजा खुदिमकना खंगियाबा मणिपुर प्रजा मयामना मिहुट अमो ओइना मपी मपा ओइना खनगतलगा थागतखिबा मणिपुर की MLA मिनिस्टर मयाम लेना मणिपुरदा प्रेसिडेंट रूल लेबा तारगदी मियामना मिहुट अमोइना थागतखिबा MLA मिनिस्टर मयाम पोथाबिरोबा MLA मिनिस्टर लेबगी करी अर्थ लेरेगाबा तोलोब साबगी MLA मिनिस्टर लेरिब्राबा अखोइगी मणिपुरदा MLA मिनिस्टर लेना मणिपुर की प्रजा मयाम असुक यामना वाबा तारगदी मणिपुर सिदा MLA मिनिस्टर लेबगी करी कानारेगाबा अखोइगी लेरिबा मणिपुर की MLA मिनिस्टर मयामना माय मायगी पावर द फजना पुथोगा मणिपुर से फजना शासन तौरंबा तारगदी मणिपुर सिदा प्रेसिडेंट रूल लामोयबा ngasi एगी इरमदम अखोइगी लेपाक असिदा हौजिक अखोइगी MLA मिनिस्टर लेना प्रेसिडेंट रूल लाइबसिगी मरमसे अखोइगी मणिपुर की MLA मिनिस्टरना सोनबदगी लाखिबरा करिगी लाखिबनो आबदो खंथाबना यामना फगनी अदो हौजिक अखोइगी लेरिबा प्रजा मयाम असुक यामनो वारिबसे अखोइना मिहुट ओइना थागतखिबा MLA मिनिस्टर मयामदो लेबगी करी कानारगे PR मरम ओरगा मणिपुर कांगखोंग चाइरकलबदी MLA सिंगना टेकचाक पुगदबनी जॉयचंद्र कोन थौजम मणिपुर लैंगा के इसनो मैम असम राइफल की मतंगदा जोमी काउंसिल ना यामना कन्ना यानिंगदबो फोंदोरे बिसना करिनो हाइबदा जोमी काउंसिल की इंफॉर्मेशन एंड पब्लिसिटी ना थादोरकप चेरोल अमदा कुकी सिंगी मथक्ता यानिंगदबो फोंदोरकप सिगी मरक्ता असम राइफल की मतंगदसु यानिंगदबो फोंदोरे बिसना सुसानपुरदे कांगपोकपी ताना असम राइफल ना मीटिंग की तमक्ता थिल्ली अदुगा कांगपोकपीदगी अमुका मीटिंग लोइरगा पुरई अदु लोइरगा अमुका मु असम राइफल की मेजर यावना आइजोल ताना सिक्योरिटी पीरगा थिनबई चली तौरीबा लालोंग थबक खुदिमक असम राइफल ना तौरीबसे लाली यानिंगदे हैना जोमी की लेरिबा जोमी काउंसिल की इंफॉर्मेशन एंड पब्लिसिटी डिपार्टमेंट की मागेदेगी फोंदोरी असिगुंबा मनुंगी वारी कया अमा हौजिक मीडिया दा थोकलैबसे असिगुंबा वारी से मयामना शेयर तौबिवाबा असिगुंबा वारी से जोमीना फोंदोरेबसे जोमीदा खुदंग चांगदम लेबगी मतुंगदा हारिबा वफमसे फोंदोरेबनियाबा अदुना असम राइफलना असिगुंबा मीटिंग की तमक्ता कांगपोकपी सुरसानपुर आइजोल यौना थिंदोक थिंजिन तौरिबसे असि चुमबराबा जोमीनासु यामना कन्ना यानिंगदा फोंदोरेबा पावसे तारसिको
Assam Rifles ki kangbu mana purdagi akanaba miyoy khara imphal lalaga kangpokpi tamna meeting pangthoknaba pukiba masum loiraba matung thilakiba thawdok lekre masidu sunatuna Assam Rifles ki major amana lusingba khutpu amana hariba miyoy khujo khara adu aizol tamna security piraga pukibagi thawdok lekre punama asida Assam Rifles ndawriba thawdang asimaksu asum khongthangna ti Zomi Council na hokiba sahi gi met Ichinaw mayam pawma ka muktamina siko Kuki singi mathakta lekham pokpi village authority ki maigi degi yamna kanna yaning deba phongdorei minai refugee manipur gi puwari su khangdraba adugumba kuki illegal immigrant singna lekham pokpi khunsibu kuki gi khunni haina haire ibase lekham pokpi village authority maigi degi yamna kanna yaning deba phongdorei tanja sida muka haijaga dabadi illegal immigrants kuki narco terrorist sing mathibom sak sabagi kana basu khangdraba sak su saba phangdrabani na makhoi gi makokta wakal lo sing se yaudre refugee na khoi na khanga da badi na khoi na pa na puna kuki haiba kuki sing sigi lam thanam da bani na kuki na mit hek pangtho boda uruba mafam se makhoi gi lam hek ta sem na ba yam na kana hona ria ba adubu kari su kana roi mapu leiba mafam da na khoi na sanga ga mapu sa ge ba do ya roi minai ne ke do ngoi da mapu oi be ya ba na te refugee na khoi na khanga da badi manipur gi puwari khangdraba manipur gi history khangdraba adugamba refugee na khoi na manipur se karam mafam da kari lay khangdaba na khoina hekta changsalaga mafam amade hekta khudo mithillaga kuki gi lam sem ge na khalliba do kana roidaba oiroidaba manglan ne base asena khoi kawroidabani minai oina la abani na minai oina asum leigadabani minai oina asum hankigadabani wafam se si haijage manipur haiba lam se yelhomi ekhoi mayam gi lam ni refugee oina changai ba minai kuki illegal immigrants na khoi gi lam manipur na machet ama bhaba leite base na khoi khangadabani aduga amukamu pau se tadringai mangda wafam khasitanga haijaramge refugee illegal immigrants kuki narco terrorist hojik amukamu mafam karamba da chenaba thawrang tawrage base ase wahang amoina hangjage pau se tarasi aduga yamna nungai ba pau su leiri ko jomi sing na su kuki sing da jomi singi mafam da sangba yaroi haina su yamna kanna hojik haigala iko adu pau se na tarasi Kuki singna leikham pokpi khulgi mapu oinaba honarakpagi thawong yaningde village authority asengba chumba puwari gi liklam mayek sengna khangdaba Kuki refugee singna sak leikham pokpi khulbu saitu gi manungda leiba lamni haidunu yumfam yawdaba wafam da lamgi mapu oinaba honarakpagi thawong sak leikham pokpi village authority na akan mamong di yaningdaba phongdokre ukrul times da phongba paw amana Ichinaw ma'am pau ma ka mulakho charake ko haire pau se yamna important ne ba pau ni physically amadi mentally kuki singna maite gi mathaka harassment tawre begi pauni haire pau se tamina siko maite gi lofam kaya amana kuki singna ising thasan hibadagi lo ubangam da duna leire asing asi yengchen bala ame high authority singna officer singna yengchen bala lakpira me adugi ta mahai ngai ta thagachari adubu yengchen bala lakpagi matung da mafam du yona changchan bangam dre hai be ofam su kaya ama thamire tanjasi da hygienic badi president rule hoji central government na thabire ba central force mayam do maite gi lofam da hujik ising phangdabadagi lau udaduna leire amadi lofam kaya ama sangba ngamdaduna lau udaduna leire maitai ne mangjabata oina leire ba lau pandragadi maitai ne saduri base karino aduna hujik president rule gi manungda central government na thabire ba central force mayamna hujik asugumba lofam kaya ama lau pandaduna leire ba amadi ising kangna leire ba mafam singsiga central force mayam changjan biraga asugumba mayam se mateng pangbagi tamakta central force thabirakpa natraba khoi gi central government na adu oiragadi hojik kuki singna maite gi lofam kaya ama ising thasalaga thami base aside ising pina bagi thaudang se khoi gi hojik leiriba central government na thabireba central force singina tawdori bara kanana tawdori bano maite gi lofam kaya ama lo pandaduna leire lo palaga su ising phangdaduna kangduna leire lofam kaya ama na sangba ngamdaduna leire asigumba mayam se mafam kharamadi central force na sangaga lo kharamadi pale adubu hojik lo pari sama jo lo pari mayam ama hojik mafam de leire ba lo pandaba adugo mafam singduna kari oidoriba lo palhoduma maite singduna kari tawdoriba lo palhoduma maite singduna kari sadoriba maite di nisa pisagi karbar su toba haita banina karino saduri bese maitaina awabagi mathakta awaba se maitaina ta oyaba aduna president rule manunga hojik leiriba akhoi gi high authority gi poni chinhenjage maitegi lofam kaya ama lo pandri base kari tawdori banoi base asida akuppa amadi akanba miyang sanghanjaningi adudi pause muktamina sikoi chinaw me Kuki singna ithai lakhung thai khibadagi lo panma yadraba lofam sing yengsingkhre
ꯊꯥꯡꯖꯤꯡꯁꯤꯡꯗꯒꯤ ꯏꯊꯩ ꯂꯧꯈꯣꯡꯅ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯊꯩꯈꯤꯕꯗꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯣꯟꯅꯕ ꯃꯐꯝꯗ ꯂꯩꯕ ꯂꯧꯐꯝ ꯀꯌꯥ ꯂꯧ ꯄꯥꯟꯕ ꯌꯥꯗꯅ ꯂꯩꯔꯤ ꯑꯃꯗꯤ ꯂꯧ ꯄꯥꯟꯕ ꯍꯧꯔꯨꯕ ꯂꯧꯐꯝ ꯀꯌꯥ ꯏꯁꯤꯡ ꯋꯥꯠꯄꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯃꯗꯤ MI ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯃꯣꯏꯔꯥꯡ ꯀꯦꯟꯗ꯭ꯔ ꯂꯧꯃꯤ ꯁꯤꯟꯃꯤ ꯑꯃꯗꯤ ꯅꯨꯄꯤ ꯂꯨꯞꯀ MI ꯕꯤꯁꯅꯨꯄꯨꯔ ꯗꯤꯕꯤꯖꯟꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ S ꯕꯦꯇꯥꯃꯦꯛꯁꯀ ꯂꯣꯏꯅꯅ ꯑꯇꯩ ꯀꯌꯥ ꯌꯥꯎꯅ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯍꯨꯝꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯄꯥꯔꯤ ꯑꯃꯣꯝ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯥꯎ ꯑꯃꯒ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅꯤ ꯃꯅꯤꯄꯨꯔ ꯏꯃꯥ ꯃꯩꯊꯛꯇ ꯐꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯦ ꯌꯥꯝꯅ ꯑꯆꯨꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯄꯥꯎꯁꯤꯗꯤ ꯄꯥꯎꯁꯦ ꯇꯥꯔꯒ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯅꯨꯡꯊꯤꯜ ꯄꯥꯎꯆꯦꯒꯤ ꯆꯤꯐꯣꯡ ꯑꯃ ꯑꯣꯏꯔꯤꯕ ꯄꯥꯎꯖꯦꯜꯗꯒꯤ ꯂꯧꯈꯠꯆꯔꯒ ꯊꯝꯖꯒꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯈꯪꯗꯕ ꯃꯤꯍꯨꯠ ꯊꯥꯒꯠꯂꯨꯕꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯃꯩꯊꯛꯇ ꯐꯝꯂꯦ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯁꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯂꯩꯗꯨꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯂꯕꯁꯨ ꯉꯁꯤꯗꯤ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗꯕ ꯃꯤꯍꯨꯠ ꯊꯥꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥ ꯃꯩꯊꯛꯇ ꯐꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐ꯭ꯔꯟꯠ MPDFꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ S ꯁꯃꯨꯡꯉꯧꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯤꯖꯣꯔꯈꯨꯜꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯄ꯭ꯂꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯚꯣꯠꯀꯤ ꯃꯃꯥꯡꯗ ꯋꯥꯈꯜ ꯈꯟꯊꯕ ꯇꯧꯗꯨꯅ ꯈꯪꯅ ꯆꯥꯟꯅꯕꯅꯤ ꯄꯩꯁꯥ ꯄꯤꯔꯕꯅꯤ ꯑꯃꯗꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯚꯣꯠ ꯄꯤꯔꯨꯕꯒꯤ ꯃꯍꯩꯅ ꯉꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯁ꯭ꯇꯦꯠ ꯍꯥꯏꯋꯦꯁꯤꯡ ꯆꯠꯄ ꯌꯥꯗꯕ ꯈꯛ ꯅꯠꯇꯅ 22,327 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯈꯛ ꯄꯥꯛ ꯆꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯄ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯍꯥꯏ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯗ ꯃꯤꯌꯥꯝꯅ ꯇꯦꯡꯊꯥꯕꯒꯤ ꯃꯍꯨꯠ ꯈꯨꯗꯨꯝ ꯁꯤꯡꯗꯨꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯃꯤꯟꯅꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯥꯏꯔꯤꯕ ꯄꯥꯎꯁꯦ ꯑꯁꯥꯏꯅ ꯃꯆꯦꯠ ꯑꯃꯗꯤ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯊꯥ 6 ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯀ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯊꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯥꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 6 ꯃꯈꯥ ꯁꯥꯡꯊꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯆꯂꯥꯏꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯊꯪ ꯆꯍꯤ ꯏꯪ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯐꯥꯎꯕ ꯂꯩꯈꯤꯒꯅꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯑꯣꯒꯁꯠ 18ꯗꯒꯤ ꯊꯥ 6 ꯑꯃꯒ ꯁꯥꯡꯊꯅꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯍꯥꯎꯁ ꯑꯅꯤꯃꯛꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯂꯣꯛ ꯁꯚꯥꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯅꯕ ꯁ꯭ꯇꯦꯇꯔꯤ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯍꯥꯎꯁꯅ ꯃꯃꯥꯡ ꯊꯥ ꯖꯨꯂꯥꯏ 30ꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ ꯉꯁꯤ ꯔꯥꯖ꯭य ꯁꯚꯥꯒꯤ ꯃꯤꯐꯝꯗ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯃꯇꯥꯡꯗ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯃ ꯑꯣꯏꯔꯤꯕꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯕꯦꯠ ꯇꯧꯅꯕ ꯑꯣꯄꯣꯖꯤꯁꯟ MPꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯇꯧꯈꯤ ꯆꯔꯥꯡꯅꯕ ꯃꯔꯛꯇ ꯚꯣꯏꯁ ꯚꯣꯠꯇ ꯃꯅꯤꯄꯨꯔꯗ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯂꯣꯏꯅꯅ ꯍꯥꯎꯁꯀꯤ ꯃꯤꯐꯝꯁꯨ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 12 ꯐꯥꯎꯕ ꯑꯦꯖꯣꯔꯟ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯣꯝ ꯑꯦꯐꯤꯌर्ꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯅꯤꯇ꯭ꯌꯥꯅꯟꯗ ꯔꯥꯏꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯅꯕꯒꯤ ꯔꯤꯖꯣꯂꯨꯁꯟ ꯄꯨꯈꯠꯂꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯍꯣꯕ ꯂꯩꯔꯤꯕ ꯃꯔꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯁꯥꯡꯗꯣꯛꯄ ꯑꯁꯤ ꯇꯉꯥꯏꯐꯗꯕ ꯃꯊꯧꯅꯤ ꯀꯣꯔꯠꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞꯀꯤ ꯍꯥꯠꯅ ꯁꯨꯅꯕ ꯊꯣꯛꯂꯛꯈꯤꯕꯅꯤ ꯆꯍꯤꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈꯤꯕꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯊꯧꯗꯣꯛ ꯂꯩꯇ꯭ꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯧꯈꯠꯂꯛꯄꯒꯤ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪ ꯇꯞꯄ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯃꯈꯥ ꯇꯥꯅ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯄ ꯃꯊꯧ ꯇꯥꯕꯅ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯄꯥꯁ ꯇꯧꯅꯕ ꯃꯨꯚ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯣꯄꯣꯖꯤꯁꯟ ꯃꯦꯝꯕꯔꯁꯤꯡꯅ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIRꯒꯤ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯈꯟꯅꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤ ꯑꯗꯨꯕꯨ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯈꯤꯕ ꯗꯤꯄꯨꯇꯤ ꯆꯤꯌꯔꯃꯦꯟ ꯍꯔꯤꯕꯟꯖꯥ ꯅꯥꯔꯥꯌꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯐꯝꯐꯝꯗ ꯐꯝꯅꯕ ꯑꯥꯄꯤꯜ ꯇꯧꯈꯤ ꯄꯨꯈꯠꯂꯛꯂꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯑꯥꯔꯇꯤꯀꯜ 356ꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯕ꯭ꯂꯤꯒꯦꯁꯟ ꯑꯃ ꯂꯩꯕꯅ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯗꯤꯁꯄꯣꯖ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯑꯥꯄꯤꯜ ꯇꯧꯈꯤ ꯑꯗꯨꯃꯛꯄꯨ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯖꯥꯏꯔꯥꯝ ꯔꯃꯦꯁꯅ ꯍꯥꯎꯁ ꯑꯁꯤꯗ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯁꯤꯡ ꯈꯟꯅꯕ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯑꯄꯟꯕ ꯀꯌా ꯄꯤꯈꯤ ꯂꯣꯏꯅꯅ ꯑꯣꯄꯣꯖꯤꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯍꯥꯔꯒꯤ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟꯒꯤ ꯃꯇꯥꯡꯗ ꯁ꯭ꯂꯣꯒꯥꯟ ꯀꯌꯥ ꯂꯥꯎꯈꯤ ꯗꯦꯄꯨꯇꯤ ꯆꯤꯌꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯑꯥꯄꯤꯜ ꯀꯌꯥ ꯇꯧꯔꯕꯁꯨ ꯇꯥꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯥ 6 ꯑꯃꯒ ꯁꯥꯡꯗꯣꯛꯅꯕꯒꯤ ꯋꯥꯔꯦꯞ ꯑꯗꯨ ꯚꯣꯏꯁ ꯚꯣꯠꯇ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯂꯩꯈꯝꯄꯣꯛꯄꯤ ꯈꯨꯟꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯃꯄꯨꯡ ꯐꯥꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯈꯪꯗ꯭ꯔꯕ ꯀꯨꯀꯤ ꯃꯤꯅꯥꯏꯁꯤꯡꯅ ꯂꯩꯈꯝꯄꯣꯛꯄꯤ ꯈꯨꯟꯕꯨ ꯃꯈꯣꯏꯒꯤ ꯈꯨꯟꯅꯦꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯣ ꯂꯩꯈꯝꯄꯣꯛꯄꯤ ꯈꯨꯟꯒꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯤꯕ ꯄꯥꯎꯗꯣ ꯃꯄꯨꯡ ꯐꯥꯅ ꯇꯥꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ
Laikham Khulgi Mapu Oina Bohonara Pegi Town Yanning the Village Authority. Asing Basum Puari Likla Mayek Sing the Kang the Kuki refugees Singna Sak Lakam Pok Pikulbu Saitugi Marung the label Lamnedana. Yumpam Yaudaba Wapam the Lamgimapu Oina Bohonara Pegi Tong Sak Lakam Pok Village Authority Akanmon Yanning the Punto Creek. Urkul times the Pongo Pao Manhai, Lakam Pok Pi have a Mapamasi. Tokhaiba maning makhatamba khulama oina matam kuirabagi mamangdigi legally amadi historically oina state na sakhangtuna laklaba phamne semjin sajinba wafam kya puthoktu lam masibu ku kising mapu oina honarakringai gi mamang kaya digi laima pokpi asi state na formal oina record amadi protected tawduna laikhrab khulamani Singda laiba masagi boundary laijaba khul ama oina laima pokpi asi kumja english nga maga samapan ga humfuga ni thoigi January 15 da Manipur Gazette Mau and Sadar subdivision na official oina declare tawrobus laikhrabane Gazette notification adugi matungina laima pokpi khul gi boundary asi north lomdana akong lok phawba south na thumkhong lok phawba masum east ki maikina Surveillance की सिंगमरी तंपाक ताइना बद युंगली ब नुंग फाव मदी वेस्टना कब्रु सिंगांग फाव की बाउंड्री ओरी सिविल कोर्ट की जजमेंट याउना जुडिशियल ऑर्डर कयानसु लखम पोक पिखुल की बाउंड्री एसी अयाब पी की बलेख्रबनी मरम मदुना लाइरिब रिकॉर्ड मयाम असिना लखम पोक पिखुल असि मसा मरोम दम लैजब साइतु सिदु 1946 47 ga mari lainadaba kulamani haina utpadana tana saitu gi saruk ama nati amadi immigrants outpost amasu nati habadugi mayek larab kutamoidi adubu laibuk thiri bidi British loilam lainga ki matamda laikham pokpi gi lamasi makoida khunda halamba lai haina ku kisingna puari gi asingba asumba mayek singna khangdana lam mapu oina bo honarak pasimagni shepoi palaces policy 1840 gi matu ina British officer Mekulok na anauba Kuki immigrant sing bafaroina season na hana bagi damak singilam sing the puraktuna thamlambigi wapam leibe thenaki adubu counter naga strategy ama oina British na Kuki sing bulamdam sida matam kuina digi khunda laita aduna mapung phawa purup ama oina lairak laba naga singa counter level tawna ba thamlambani haba wapam su laidi kumja english nga mo sani pan ga kuntra gi matuna Kuki sing bu strategic reason gi damak wapam sida lairakibane British loilam lainga ki mamang amadi tradition gi moiba mari amata Kuki singa mari lam asiga mari lainarakhibi gi mami leti maram maduna aran puari da yumpa moiraga British loilam lainga ki matamna pusilakhi bu Kuki refugee singna kholasi gi ngamkai semdokna ba honarak pasima sei kya gi mamang gi kunda laita dun lairakla puari gi sagona dun hinglakla ba kholasi gi culture da singna banane lawi masana semjin sajin bu wapung kya da yumpa moiraga saitu gi Manung sana laiba lam ama oina lekham pok pikhul gi lam mapu oina bu Kuki singna honarak libe thawong si athubu matamda handokadabani loidana lekham pok pikhul gi boundary gi matangda lairiba kumja english nga ma samapan yengkhai ga manga dagina humfuga manga gi judicial order amadi kumja english nga ma samapan ga humfuga nitu gi gazette notification si mari lena ba punamangna ikai khumna gadabani hainasu lekham pok village authority na phongdorakli haina pauduna makhatari aduga makha taba pau amamuk tamina si Manipur gi MLA minister khudimangna teksak pugadabani PR na maram oiraga Manipur kangkhong saiba taragadi Manipur gi leiba MLA minister singna teksak khudimang pugadabani hairiba pause kanana karma phomda phongdokhibano aiba se mapum phana tamina si chino mem aduga haijening madi aikhoigi leiba MLA minister mayam se Manipur praja mayamna yamna thajana thagacha gibani mapi mapa mo ibada matik sare na thagacha gibani adubu hojik president rule changjala pase aikhoi praja mayam aduki mati wai praja mayam na waraga Manipur gi leiba MLA minister sing nungai ramgadra ba wafam se asi wahang amoina hangjage aduna Manipur gi MLA minister sing kari gumba PR leiba taragadi Manipur gi MLA minister sing leiba gi kari kana ge ba se asi su wahang amoina hangjage adudi pause taminer siko PR na maram oiraga Manipur kangkhong chairak MLA singna tekchak pugadabani Joy Chandra Kon Thaujam Manipur lainga ki agriculture department amadi Mall EAM Organic FPC Limited Manipur na punna sinuna farmer training cum fertilizer and seed distribution program ama Technopal district ki machi block ki manung chanba Khangsim village ta pangthokre thauram aduda Chandel amadi Technopal ki district agriculture officer SP Lovejoy Anal Justice Committee of Anglo Manipuri War 1891 martyr and freedom fighter of Kanglaipak Manipur ki chairman Joy Chandra Kon Thaujam agriculture officer Raj Kumar Nganba NFS
NM gi Nodal Officer W Suvas Agriculture Department gi Plan Pathologist amadi CEO Mol EAM FCPK Mekha Maring Saruk yaki Justice Committee gi Chairman Joy Chandra Konthau jamna hai program asi maru oina lamdam asi chahong ngahong na bagi wakhalonda pangthokpa program ni lamdam asida pothok marang kaina puthoknaba punna hotnaminaba changi lamdam asida puthok chaba pothok sing mapandagi changsilakpa mitop singna chathokpada natuna chingpa tural kaya sumang halakli ain kaina umang wamang kaya kokthorakpa na ngasidi ai ngasagi khal kairak tuna pothok sing puthokpa ngamdabagi fibamda lakli haiki amaramda hojik oiriba manipur gi fibam asagi matangda palladuna mahangna makha tana karigumba president rule na manipur kangkhong chahalaklabadi madugi tekchak pumba MLA singna pugadabani miyamgi Mihud oiriba singi manungdagi mihud kharana laibak nungsiba saraga laibak yonthokpagi thabak tawrakpadagi manipurda PR lakhibani karidagi PR lakhibano haibasi miyamna ningthina ningnaba changi miyamgi thabak tawrunabagi damak miyamna thagatkiba mihud singna marana interesta thabak tawrakpa amadi makhoi masel fammunnabadagi center na khudongchaba lauduna PR thamjilakpani masina maram oiraga manipur kangkhong chairakpani masi pumna makki tekchak miyamgi mihud oiriba MLA singna pugadabani PR manungda manipur thaba gari chatpa yaroi haibana chingba thawong kaya chatharakpa miyamna thengnakhre PRC manipur ga chana de haiba miyamna hena khanglabani karigumba power munaramdrabadi PR laklamloi isagi ingkhol isana sambal khajinduna ngamkhai kaidana bangak pa haibasi miyamgi mihud singna khanjingadabani haiki adugi chinaw mem manipur da tha taruk amukamuk PR sangdarani haibagi parliament dagi house animaktagi ayaba pikhre taja sida haijenengmidi iramda manipur sida MLA minister wat panate MLA minister asuk yamba MLA minister manipur praja mayamna matik chabne na khallaga thagat khibane ba mayam ase laina mayam sigi marakta khara mana phammuna rakpadagi ngasi manipur se PR lenga haibar azugumba PR lenga oina leire aikhoigi leiba MLA minister di karisu kanadre aikhoigi MLA leibagi kari kanari aikhoigi minister leibagi kari kanari aikhoi myamna thagatcha giba MLA amani minister amani matik chare khanna akhoina thagatcha gibane ba aduna hojikti haijaga dabdi vote matam yorakpa matamda sakhang mai khangna bani hainaga aikhoigi asina aikhoigi khangna bani akhoina luna chana tina bani aikhoida sak pijarak pani aikhoida senthum pi bani khallaga makoi singda vote hapa yadre hojikti manipur lengak sibu pubangam gadaba matik chaba deserve oiba adugumba miyoida handakti vote hapkadabani afamje si haijege aduga vote chu yamna lapna manipur sida tangdu leitaba puraktri phawadi kanagumba amanasu vote sida mai onjal oi haibagi thajabasu thamjariaba hojik relief camp na mayam ama awana mayam ama leiri anaba mayam ama leiri hojik chathoksin toba yadaduna leiri asi lan loirabo kangpok pida maitei chatpa yadri susanpura maitei chatpa yadri asigi manungsi akhoi vote ki wakhan kamai khandori banwaba aduna hojikti mathang vote matamda ekhoina kari tawgani abase ekhoi khandasiaba ekhoina wakhan thiên khiba haigadra akhoina soiba haigadra akhoina khaliba mihut singdudi famuna bagi oigadaba aduguma mihut ngata oina leirame haibada karisu kairoidra famje asi haijageba ado hojik amukamuk tha taruk amukamuk president rule tha taruk amukamuk sangda khare ado khrani mamangda paude hekta hai ayang ba thuba matamda manipur da anauba lenga ama semani ayang ba thuba matamda manipur da anauba lenga ama semani kadaino tha taruk amukamuk sangda khare 2026 ki February phauba hojik president rule oirani haina parliament ki house animakte ayaba pi khreba asini ekhoi manipur ki MLA minister mayam ekhoi mayam na khangatluba Zomi Council की Information and Publicity Department ngarang thadurakiba press statement amana hai Manipur gi National Highway sing chatoksin yahana bani haina India lengana sing gi akhanaba civil society organization CSO khara kauraga wari sane haba pau phangle National Highway 2 Tipaimuk Road amasum National Highway 102 B Guite Road amasum Singhatagi Paihang Taba lambi hangdonaba wafam khanabra Zomi Council natragana satminari lup sing tanaram da vibisi asumba khongthang nati haire lambi sing asi maru oina Zomi sing kunda lambi sing ni haire lambi sing asi hangdokna bani haiduna Zomi Council na sakhang daba CSO kharana wari saba haibisi yabangam roi sirola duna hai asiguma thawak thoram sing sathabi yana bagi damang Assam Rifles ki kangbu mana purdagi akhanaba mioi khara Imphal lalaga kangpokpi tamna meeting pangthoknaba pukiba masum loiraba matung thilakiba thawdok lekre masidu sunatuna Assam Rifles ki major amana lusingba khutpu amana hairiba mioi khujo khara adu aizol tamna security piraga pukibagi thawdok lekre punama sida Assam Rifles ndawriba thawdang asimaksu asum khongthanati Zomi Council na hokiba sahi gi me 13 da pangthokiba annual general assembly da
ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤꯖꯧ ꯍꯥꯏꯕ ꯇꯥꯝ ꯑꯁꯤ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯗꯦ ꯍꯥꯏꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ ꯃꯁꯤꯃꯛꯅ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜ ꯍꯥꯏꯔꯤꯕ ꯂꯨꯞ ꯑꯁꯤꯃꯛ ꯖꯣꯃꯤ ꯀꯥꯎꯟꯁꯤꯜꯅ ꯁꯛꯈꯪꯗꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯖꯧꯃꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯑꯣꯐꯤꯁ ꯁꯥꯕ ꯑꯃꯗꯤ ꯐꯪꯁꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯕꯅꯤ ꯀꯨꯀꯤꯖꯧ ꯀꯥꯎꯟꯁꯤꯜꯅ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯍꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯐꯪꯁꯟ ꯇꯧꯒꯦ ꯍꯥꯏꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯌꯥꯕ ꯂꯧꯔꯕ ꯃꯇꯨꯡ ꯁꯥꯒꯗꯕꯅꯤ ꯃꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ lalong haiba jomi lalong haiba kuki ni ngasi jo bawde misam gi mathakta landara iba drone bombing tawraga missile rocket bomb tawraga pikliba angang yauna sahi yamraba ima asiba misam kaya ge mathakta otpa neiba tawraga ngasi maitai gi mathakta asuki matik landare haibada adugi khudam sangdam kaya ama leikrabani asida jomi na su kuki singi support tawri haibada karisu akaiba leite leiroidra haina su khanjai aduna karingba jomi na kuki gi support tawdaba taragadi jomi na so mutang haidok piroba hoji Manipur separate administration की demand तालिब सिदा जोमी की असिदा अयाब लेते जोमी ने दी separate administration की demand तान की बल लेते है ना जोमी ने अमता फोंगदो पिरोबा से अपन से हाइजे गया बा अदुदी पाव से तार सिको जोमी काउंसिल की इंफॉर्मेशन एंड पब्लिसिटी डिपार्टमेंट की मगे दे थादोरे बा पाव से मुका तार सि चिनाव मैम अपडेट लौखट जरके चुराचानब डिस्ट्रिक्ट कुकी जोमी सिंगी मरक्ता चयनब लेरखिबा अदु हाना मथि फोंबा हौरकले डिस्ट्रिक्ट असिदा कुकी जो काउंसिल हाइब लुप अमना जोमी सिंगी अयाब यावदना थबक तौरकपबु जोमी काउंसिल ना यानिंगदबा अमदि पेंदब फोंगदोकपा हौरकपगा लोइनना कुकी जो काउंसिल हाइब लुप असि जोमी सिंगी मपुंग ओइब लुप अमा ओरिबा जोमी काउंसिल ना मसक खंगदे हाइना फोंगदोखरे दोइसिनाव मैम वादी मैम हाइनिंगी अदुबो ngasi video se matang asiga loisanjarage video siga soirani yakiwa kya lerega songakpi waina pari mom channel la yengbiri ba मैम पुनः के फम दे कोक नोजरी कंगले पाकना याई फरे इबदो पाखंग मने याई फरे ngasi awab mayuknarib lokham sing gengsin baduda moirang kendra apun malawmi sinmi amadi nupi luki secretary l manglep yauna thaupu sing lawmi sing mi department ge executive engineer s beta max amadi assistant engineer ks peter atai department gi miyoi kya sar yakhi makoina tera khongsang bi lesram maning ngaidai dam digi khudek pi maril taraga tera khongsang bi laithel lokol trong lawbi naukshek pa lokol khudek pi lokol amadi tera khongsang bi mamang ngaidai maril digi tarak isingna saramba khumbram lokol amarong lokol kwakta khumar lokol moirang khunung lokol amadi sangdong lokol na singmada ising piri dam sing singki khongchad adu lusingki ba mi department gi beta max na phungdo khibadi lawmi sing na thiengnari bu khudong sa da sing khara makhai di khang ngamle adubu irang asina maram oiraga manung yauna sangma yadaba ising gi horakpam oiriba hauji hauji ising thaikhri hariba mafam singdi yauksin mangamdri adubu lawmi sing na thiengnari ba awaba kya ko unhabigi damakta district engineer ga tanaduna athubu matam no hotnaragani moirang kendra apun ba lawmi sinmi amadi nupi luki secretary l manglem na hai lawmi sing na khudaki pamli besing thabak oina onthok piu masina tana hana mamang dagi su haijaduna lakpa khombum damasu anauba ama saduna lopari samena ladiba lokol sigi lawmi sing awaba khanbiyo jingjak na mi pan tang da lamdam mam ohena na bo hona bada mari le na department na mating pangbiyo haina su makhata na phongdorakli private hospital su khanaba pmga